Akaswani Imphal Ningthokkhongjam Suni na pau pazari ahanbada maruiba pau. Mukhyamantri Nongthombam Biren hairi Ganatantra Satpa Laibak amagi sakti haibasi miyamgi khutta lei miyamgi apambagi liching makhada lengak asi leibani. Pradhan Mantri Narendra Modi na ngasi Nai Delhi gi Karyapa Parade Ground da sahigi oiba NCC PM rally gi thorumda saruk yagani amasung Kendra gi Skill Development amasung Entrepreneurship Mantri Dharmendra Pradhan hairi small amasung micro entrepreneurship na Laibak asida achaupa thodang lori. Laibak asigi humputra manga suba Ganatantra Divas Palan Thauram ngarang Rashtrapati Draupadi Murmu na zati gi machu ahum gi firal paihanduna pangthokre thauram asida France ki Rashtrapati Emmanuel Macron na athoiba atithi oiki. Rajya amasung Union Territory Tarataruki tableau singsu perade saruk yaduna Laibak asigi ina khulaba kala sanskriti amasung khutcha haibagi haisingba sing utki. Manipur gi ima kaithel gi saktam utpa tableau ama perade saruk yaki tableau adugi nagyeta maitei nupi saisakpi singna kortan khingduna isai saktuna chatki tableau adugi mathaktana maitei nupi singna jago yauna isai saktuna thambal lekhoktagi lai sungduna langnaiba amadi phi sabagi saktam utuna ayengba singi pungning singsinki. Manipur dasu humputra manga suba Ganatantra Divas Palan Pangthokki mapung oiba thauramdi Rajyapal Anusha Uikena Jatigi machu ahumgi phiral pahenduna pangthokki. Contingent aduda BSF, CRPF, India Reserve Battalion, Tripura State Rifles, Civil Police, Home Guard amasung Fire Service sing yauki tongan ba kanglup phurup singi mahut chinba cultural troop 13 amasung sarkar gi yaipa thaurang sing utpa tableau 16 saruk yaki. Rajyapal na Rajya Police ki miyoi 19 da tongan ba Police Medal sing su yenthoki madugi manungda Police Medal for Gallantry ama President Police Medal for Distinguished Service Mari Police Medal for Meritorious Service miyoi 13 Union Home Minister's Medals for Excellence ama amasung President Civil Defense Medal for Meritorious Service amani. Ahanba Manipur Rifles ki parade ground da pangthokpa thauramda Mukhyamantri Nongthombam Biren Singhna March Past Parade aduda saruk yakiba singbu thagatpa phongdokladuna hai. Laibak asigi ningthijaraba Ganatantra gi machet asibu ekhoina mapung phana ngakna chatkadabani mangna hai. Ganatantra chatpa Laibak amagi sakti haibasi miyamgi khutta lei miyamgi apambagi liching makhada lengak asi leibani amana amagi hak kaidongnungda manghanaba honaroidabani haraduna rajya asida leiminariba phurup kanglup khudingmangna nungsi chanana leiminanaba Mukhyamantri na appeal tawki. March Past ki uniform contingent da BSF na ahanba CRPF na anishuba amasung Tripura State Rifles na ahum suba tare. March Past ki school amasung atay contingent singi sangdam na bada First MR Unit High School na ahanba Social Welfare Department gi Anogba Mangal Trust Center na anishuba amasung Department asimagi pari imom contingent na ahum suba tare. Ben platoon gidana nupi homeguard ben na ahanba Anishuba Manipur Rifles ki ben na anishuba amasung CRPF ben na ahum suba tare. Cultural Troop kidana Talui Naga Village Dance Troop Ukrul na ahanba Mau Cultural Dance Troop Senapatin anishuba amasung Maring Loksa Dance Troop Tengnopol na ahum suba tare. Tableau gidana Information amasung Public Relation Directorate na ahanba Tourism Department na anishuba amasung Horticulture and Soil Conservation Department na ahum suba tare. Imphal gi Raj Bhavan da nauna saba Conference Hall ama ngarang Rajyapal Anusha Uikena sangga khare thormaduda Mukhyamantri Nongthombam Biren Manipur Vidhan Sabha Adyaksha Thokchom Saitabrata Mantri Singh amadi MLA Singh saruk yaki Rajya ki Chief Secretary Dr. Vinit Joshi DGP Rajiv Singh amasung tongan ba Central Force singi makok tongba official kaya su thormaduda saruk yaki. Rashtrapati Draupadi Murmu na Laibak asigi Armed Forces ki Personal Marfuda Gallantry Award pinaba ayaba pikre miyoi 12 manasi masa laikhidraba matungda phangbani manasing asigi manungda Kriti Chakra 3 Saurya Chakra 13 Sena Medal 52 Now Sena Medal ama amasung Vayu Sena Medal mari yauri. Rashtrapati na Armed Forces amadi atay personal singi defense decoration sahum 13 pibasu yakhre masigi manungda Param Bisis Seba Medal 38 Uttam Yudha Seba Medal mari War yauba Ativisis Seba Medal ani Ativisis Seba Medal 58 Yudha Seba Medal
tara bisi seba medal sama kuntra yauri. Rashtrapatina Indian Coast Guard ki personal tarukta President tat rakshak medal amasung tat rakshak medal pibadasu yare. Tabiriba pawasi Akashvani Imphal dagini. Pradhan Mantri Narendra Modi na ngasi Nai Delhi gi Karyappa Parade Ground da sahi gi oiba NCC PM rally gi thorom da wangangani thorom asi kala sanskriti gi oiba thorom amaga loinana Amrit Kal gi NCC haiba nunggi oiba warol da lushingani. Masida Amrit Piri gi thaudang amasung sakti haiba dusu utkani. Sahi sigi oina rally asida NCC cadet lisingani chani hena amasung tongan balebak kun marigi naha cadet sing Basudeva Kutumbakam haiba wakhalon asiga lonjana saruk yagani. Thorom asida lebak asigi tongan no kungang singi sarpan sambri hena amasung self-help group singi nupi chama hena special guest oina saruk yagani. Kendra ki Skill Development amasung Entrepreneurship Mantri Dharmendra Pradhana Skill Development amasung Entrepreneurship ki training phanglaba entrepreneurs chama henbaga unakre makoising adu National Institute of Entrepreneurship and Small Business Development NIESBUD, Indian Institute of Entrepreneurship IIE amasung Pradhan Mantri Kausal Vikas Yojana gi makhada paikhatpa training program singda saruk yarakpa miyoi Pradhan Mantri Narendra Modi gi mityeng makhada thabak piba ngamba lebak ama ohenaba pandamda training program sing asi pangthokibani. Unabadu da Sri Pradhan hai skill development lam gi miyoi sing Ganatantra Divas palan tharomda atithi oina ikai khumnaba utpa asi handaki asin ahanbani. Thaurang asi Pradhan Mantri Narendra Modi gi makhada anoba mayo namagi mityeng da pangthokpani. Mahangna hai entrepreneurship legi masa matomta maromdom lepchabang malambi asida yarokpa asi yamna thagatningai ni. Small amasung micro entrepreneurs singna leibak asida achauba thaudang lawri. Sri Pradhana samas ase sotharaba kangrup sigidama akanaba thaurang sing pakat kidamaksu Pradhan Mantri da thagatpa phongdokki. Ngasi phongba pawse singi maroiba pawsingi namak hauzik wahengbam Shalini leire. Shalini Thagachari Suni Ngarang Ganatantra Divas Palan Gamari Lainana Suti Laikibana, Ngasi Imphal da Phongba Pauche Singh Phongna Khidre, Tamenglong da Phongba, the Ganfu Melda, Viksit Bharat, Bharat Loktantra ki Matruka, Haiba Themda, Humbudra Manga Suba, Republic Day, Tamenglong District ki Natural Football Ground, Tamenglong, Ward number 1, da Pangthokibagi Pauna, Ahan Headline Tauri. Governor Anusuya Uike, Chief Minister N. Biren, Manipur Legislative Assembly gi Speaker, Minister Singh, MLA Singhna, Imphal gi Mantripukri da Leiba, Rani Guiding Loop Park da Chatuna, Freedom Fighter asigi, Chama Mapan Suba Mapo Kumonda, Shraddhanjali Pikibagi Pauna, Ani Suba Headline Tauri. Chief Minister N. Biren na Article 355 Chalaibagi Matang da Tumin na Laisinbagi Pausu Phongli. Tamenglong Times da, DC Dr. Angsim Dangsawa, Amadi Tausemgi SDPO Paul Nangsa Yauna Tausem Subdivision Headquarters ta Amasung Nonegi DC Joseph Paulin Yauna None District Headquarters ta Republic Day Pangthokibagi Pauna Ahan Headline Tauri. Ani suba pauda tongan ba mafam kayada Freedom Fighter Haipai Rani Gadinglugi Chama Mapan Suba Mapo Kumon Pangthokpagi Pausu Phongli. Senapati da Phongba Hills Hornbill Express da District Administration Senapati na Humbudra Manga Suba Republic Day Pangthokre DC na Shanti ki Paujel Pirakli Haiba Pauna Ahan Headline Tauri. Ani Suba Headline da Liai Village Authority na excavator mai thakiba yaningdaba phongdokpagi Pauna Oiri Suni Thagachari Shalini aroibada maroiba paw amuk Mukhyamantri Nongthamam Biren na hairi Ganatantra Chatpa Leibak amagi sakti haibasi miyamgi khutta lei miyamgi apamagi liching makhada lengak asi leibani. Pradhan Mantri Narendra Modi na ngasi Nai Delhi gi Karyappa Parade Ground da sahi gi oiba NCC PM rally gi thorom da saruk yagani amasung Kendra ki Skill Development amasung Entrepreneurship Mantri Dharmendra Pradhan na hairi small amasung micro entrepreneurs sing na leibak asida achauba thaudang lawri pauloi jare.